ꯉꯁꯤꯗꯤ ꯑꯩꯁꯦ ꯑꯣꯠꯁꯀꯤ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯑꯃ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ꯫ ꯃꯌꯥꯝ ꯆꯥꯅꯔꯕ ꯆꯥꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯣꯔꯦꯟ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯕꯤꯔꯝꯃꯨꯀꯣ꯫ ꯑꯣꯠꯁꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯔ ꯂꯧꯖꯔꯅꯤ꯫ ꯑꯩꯅ ꯂꯧꯒꯗꯕ ꯆꯥꯡꯗꯣ ꯆꯥꯒꯗꯕ ꯆꯥꯡꯗꯨꯗ ꯂꯧꯖꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯃꯤꯅꯤꯠ 10-15ꯃꯨꯛ ꯇꯤꯡꯉꯒ ꯊꯝꯖꯔꯅꯤ꯫ ꯃꯤꯅꯤꯠ 10-15ꯁꯦ ꯇꯤꯡꯁꯤꯟꯖꯔꯕ ꯃꯇꯨꯡꯗ ꯐꯖꯅ ꯄꯣꯞꯄꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯌꯦꯔꯨꯝ ꯑꯃ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯌꯦꯔꯨꯝ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯅꯤ, ꯖꯤꯔꯥ ꯈꯔ ꯍꯥꯞꯄꯅꯤ, ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯅꯤ, ꯌꯥꯏꯉꯪ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯗꯣꯏꯅꯤꯀꯣ ꯃꯌꯥꯝ꯫ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯈꯥꯡ ꯁꯥꯍꯜꯂꯒ ꯊꯥꯎꯗ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ꯫ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯣꯠꯁꯦ ꯆꯥꯅꯔꯕ꯭ꯔꯥ ꯆꯥꯅꯗ꯭ꯔꯤꯕ꯭ꯔꯥ ꯑꯩ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯣꯔꯤꯡ ꯆꯨꯏ ꯍꯥꯏꯅ ꯁꯨꯝ ꯁꯪꯒꯣꯝ, ꯑꯣꯠꯁꯀ ꯁꯪꯒꯣꯝꯒ ꯑꯗꯩꯗꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯀꯩꯀꯥ ꯇꯧꯔ ꯁꯨꯝ ꯆꯥꯕꯗꯣ ꯑꯩꯗꯤ ꯕꯣꯔꯤꯡ ꯆꯨꯏ ꯍꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯆꯥꯖꯩꯌꯦꯕꯀꯣ꯫ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯖꯔꯝꯒꯦ꯫ ꯏꯁꯥꯁꯨ ꯐꯕ ꯕꯦꯀꯔꯤꯒꯤ ꯄꯣꯠ, ꯍꯣꯇꯦꯜꯒꯤ ꯑꯆꯥꯄꯣꯠꯇꯣ ꯅꯣꯡꯉꯥꯟꯕꯒ ꯆꯥꯕꯗꯨꯗꯤ ꯕꯣꯔꯤꯡ, ꯏꯁꯥꯗ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯏꯇꯟ ꯇꯟꯊꯕꯅꯦꯕ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯁꯥ ꯐꯕ, ꯏꯁꯥꯗꯁꯨ ꯀꯥꯟꯅꯕ ꯐꯪꯕ ꯁꯨꯃꯥꯏꯅ ꯍꯧꯔꯒ ꯑꯣꯏꯅ ꯆꯥꯒꯦꯅ ꯆꯥꯖꯕꯅꯦ꯫ ꯑꯩꯅ ꯍꯧꯗꯣꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ꯫ ꯈꯥꯡꯁꯦ ꯁꯥꯍꯜꯂꯅꯤ꯫ ꯈꯥꯡ ꯁꯥꯍꯜꯂꯕ ꯃꯇꯨꯡꯗ ꯊꯥꯎ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯊꯥꯎꯁꯦ ꯍꯥꯞꯆꯤꯟꯖꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯌꯦꯔꯨꯝꯒ ꯑꯣꯠꯁꯀꯤ ꯃꯤꯛꯁꯇꯣ ꯑꯗꯨꯗꯣ ꯇꯟ ꯑꯣꯏꯅ ꯍꯧꯗꯣꯏꯅꯦꯕ꯫ ꯇꯟꯁꯦ ꯍꯧꯔꯒ ꯆꯥꯗꯣꯏꯅꯤ꯫ ꯇꯟꯁꯦ ꯈꯤꯇꯪ ꯄꯥꯅ ꯀꯩꯅꯣ ꯇꯧꯅ ꯍꯧꯔꯒꯗꯤ ꯑꯗꯨꯝ ꯑꯣꯟꯕ ꯌꯥꯕꯅꯦ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯒꯤꯗꯤ ꯑꯣꯟꯕꯁꯦ ꯈꯔ ꯊꯥꯈꯔꯦ, ꯑꯗꯨꯅ ꯑꯣꯟꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤ ꯆꯥꯕꯁꯤꯅ ꯏꯁꯥꯗꯁꯨ ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯄꯨꯛꯁꯨ ꯑꯗꯨꯝ ꯊꯜꯂꯒ ꯂꯩ꯫ ꯁꯤꯅ ꯏꯊꯟ ꯊꯟꯒꯠꯂꯒ ꯂꯩ꯫ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯆꯥꯗꯕ ꯌꯥꯎꯔꯒꯗꯤ꯫ ꯑꯩꯒꯤ ꯇꯟꯁꯦ ꯊꯥꯈꯤꯕꯅꯤꯅ ꯑꯣꯠꯄꯗ ꯈꯔ ꯀꯥꯏꯊꯣꯛꯈ꯭ꯔꯦ, ꯃꯑꯣꯡ ꯇꯥꯗ꯭ꯔꯦ꯫ ꯃꯑꯣꯡ ꯇꯥꯗ꯭ꯔꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯝꯃꯒꯦ ꯁꯨꯃꯥꯏꯅ ꯍꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯣ꯫